Welcome to Real Voice Around the Globe amasung Russia amati Ukraine gi marakta chathariba conflict asigi maruiba paudam khara Russia amati Ukraine gi marakta chathariba conflict ngasi humpumathoi humpuni ni sukre Russia gi foreign minister Lavrov na haikre taseng namaki World War III oibagi mong da lakle western countries sing na Ukraine da langsiliba kuchu khulai asina indirectly aduga taseng namaki di Russia gi military bu target tawba thoke maram asina Russian yamna mak concern oire matang asida Russia gi defense ministry na claim torokli makoi gi power lairaba missile singna Ukraine gi Donbas hairi balamdam asigi manung da leiba maruiba railway station taru madudagi maruaina western kuchukulai pusilaphamni maduda target tawkhre matang asida ikoina khangadabadi masi lanni Russia na makoi gi point of view de chumi aduga Ukraine chu masagi leiba ki ningtamba kanjabagi namak western country dagira kadai dagi no mateng lobagi wani masi chu makoi gi tawde adaba mathau dangni masidani war ingthadribase Donbas region asidani haujik oiriba sathiraba lan Ukraine gi leibak machet thokna chingkhairaba yai haiduna hainari laibak thibani Donbas lawna bahotna bagi mangda Mariupol ko ba onthokna fajakraba samudra torban da laiba city amasu Russia na tupchin ki control tawsin ki masigi sakta mase Donbas ko lamdam lampak ase masi lawhandana ba oihandana ba akan balani oiribase Donbas ki manung chanba Luhansk amatung Donetsk ase aikoi gi northeast hairaga is leidiba state amam gi area muk chawgani haina news G news ki report amada haiki Amarom da White House na ngasi amuk haikri Russia ki matakta sanction amuk hena ba honaragani sanction piman ki bana Russia leng bangam kidabayai adubu magi mateng pangba kangdup su manungda laibagi mawang ni Pibam mawang ase charak tabata UN gi United Nations gi Secretary General Antonio Guterres Russia gi President Vladimir Putin ga Moscow da una bachat kadawri Chairak sida Russia na openly akan ba khonjel ga haikri Croatia nang suai gi yek na bani magi against lep na ba country asin honaki Croatia na nahan anti-Russian policy ama makoi country da hapchin kre amasung Russia gi diplomat 24 amasung expel torak kre war asig mari leina amasung expel torak la makoi do yang na Croatia da gi tholak na ba sindi haiduna Russia na saraki bani April gi tang kuntaruk ngasi ayuki phongphong sawa paw mana Donetsk haiba pham sida satirba lan oiri haujik loina na laibak thirba civilian mari su sire ngasi giwani loina na mioi taramuksu Russian selengi maramna asok apan thokre victim singi manungda angang su yauri haidi ngarang su lemen ko pham da chahi ma pan tafari banu pi macha amadi chahi tramari gi nupa macha masu siki angang si basidi wakhan yamna noaiti worldwide Bloomberg ki matungina Joe Biden na prithibi gi laibak singda Ukraine da chana thakna bagi package pisin bagi help tobi bagi tamak request ama thamlak bagi wapam lai Ukraine chana thakna ba lairak ta ba haibase pot loi kibara ti chana ba pot singa do bomb barut na manghan takhan ki bani natra ba Ukraine chana thakna ba wat bagi question arise oiti European Community ki President Ursula von der Leyen na hai Russia na Ukraine da aggression oidi base direct threat oida Europe ki oina mahak to masimu su haiki maral leijada singbu mi gi mayom da sanglaga hatpi ba laibak border bu thukai dokpa mi gi ningtam ba akhan bu manghan ba takhan ba masi azuga makoina apamba chanhan na ba hot na ba masidi United Nation gi charter bu khongau na bani thawai da bani amrom the Ukraine army source amana haidi Kherson ko ba Russia na han na lawro ba mafam asibu han na law na ba kan na lanjangli amusung hauki ba numit nini asiki manungda attack ani the Ukraine gi army na tawakre amasung athat pangamkre masida Russia gi personnel nipu nipan nongakre loina na tanks yauna army equipment tara humdoi amasung mang takre bawasina sumna sumakata ari Russia na Black Sea da submarine use story public jahaz chat pabuki halli aduga makoi gi Moscow ko ba war gi jahaz ba lukki ba do lokhat na ba kan honari mi tan thok laga makoi gi do kom na lokhat na ba hot na yasini amoram di Ukraine gi Kyiv city tapna mi tin ba horakli dukan ama open oi ba horakli Russia gi force the east side chat kri lan adom do oiri Kyiv amati magi na ya da lan oidi huji amoram da Indonesia da gi palm oil export ban tawsin kibana war asina maram oiraga masina prithibi gi mafam kaya da thau tangduna yam awaba mayok nari haidi episode asigi aroi boina North Korea gi leader Kim Jong Un na yamna toina army parade tawhanba aduga army singbu swear tawhanba
ꯑꯃꯁꯨꯡ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄꯒꯨꯝ ꯇꯧꯔꯤ ꯎꯕꯤꯔꯤꯕ ꯄꯤꯛꯆꯔ ꯑꯁꯦ ꯉꯔꯥꯡꯒꯤꯅꯤ ꯃꯥꯒꯤ ꯊꯅꯨꯡꯗ ꯀꯔꯤ ꯋꯥꯈꯜ ꯂꯩꯕ ꯈꯪꯗꯦ ꯀꯅꯥꯒ ꯁꯣꯛꯅꯕꯒꯤ ꯑꯀꯤꯕ ꯂꯩꯔꯕꯅꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ